ꯀꯩꯅꯣ ꯀꯔꯖꯤꯛꯀꯤ ꯅꯨꯄꯤꯒꯅꯦ ꯉꯔꯥꯡ ꯀꯔꯖꯤꯛꯀꯁꯦ ꯃꯥꯒꯤ ꯃꯃꯤꯠ ꯁꯦꯝꯕ ꯆꯠꯂꯦꯕꯀꯣ ꯃꯥꯒꯤ ꯄꯥꯔꯣ ꯀꯔꯖꯤꯛꯀꯦꯕ ꯑꯥꯏꯂꯦꯠ ꯁꯦꯝꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯃꯤꯇꯨꯞ ꯁꯦꯝꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗ ꯃꯥ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯤꯅ ꯄꯩꯁꯥ ꯄꯤꯌꯦ ꯁꯤ ꯊꯥꯖꯕ꯭ꯔꯅꯦ ꯁꯦꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯦꯃꯒ ꯗꯥꯁꯀꯒ ꯆꯠꯂꯁꯨ ꯏꯇꯦꯃꯅ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯄꯤꯅꯤꯡꯉꯣꯏ ꯅꯠꯇ꯭ꯔꯥ ꯗꯥꯁꯀꯒ ꯑꯗꯨꯝ ꯄꯨꯊꯣꯛꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯇꯧꯔꯤꯗꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩ 1,000ꯅꯤꯗꯅ ꯍꯥꯞꯄꯦ ꯅꯥꯆꯤꯟ ꯊꯤꯒꯅꯣ ꯂꯨꯄꯥ 1,000ꯗꯤ ꯅꯪ ꯕꯕꯥꯗ ꯍꯥꯏꯔꯅꯤꯕ ꯁꯤꯒꯤ ꯄꯣꯠꯁꯦ खा लेगा ना उन पर की कमरा पैसा के तुम नुपादा अदुगा फादते हेलागा ए अहिले पिनति एकोदि गर्छु ओइ कोले सागा दबुदि सर्जरी तो पैसा हापिदो सामाने अबनि सर्जरी तो बिरात मा त्यो दम थाइना मा नंग साबदा साबदा तौरा बाबान दम बोथोक्रा Sapo di sa amin na troya. Bawa nang gamit likman mag-style ng tawlo. Iba niya sapo le, sapo din na. Oh